ꯑꯩꯈꯣꯏꯅ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯍꯌꯤꯡꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯍꯦ ꯍꯌꯤꯡ ꯍꯌꯤꯡꯁꯤ ꯑꯦꯖꯤꯌꯥ ꯃꯍꯥꯗꯦꯁꯇꯒꯤ ꯍꯧꯔꯛꯈꯤꯕꯅꯤꯗꯅ ꯊꯥꯖꯅꯩ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯣꯏꯁꯤ ꯑꯏꯪꯕ ꯎꯟꯒꯤ ꯂꯝ ꯑꯦꯟꯇꯥꯔꯛꯇꯤꯀꯥ ꯑꯃꯗꯤ ꯏꯊꯠ ꯈꯔꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯣꯏꯁꯨ ꯂꯣꯏ ꯂꯩꯔꯦ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯌꯤꯡ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯍꯌꯤꯡꯅ ꯃꯣꯏꯒꯤ ꯃꯈꯣꯡ ꯇꯛꯅꯔꯤꯕꯁꯤ ꯃꯁꯤ ꯃꯈꯣꯡ ꯁꯦꯡꯗꯣꯛꯂꯤꯕꯅꯤ, ꯅꯥꯜꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯤ ꯑꯌꯥꯝꯕꯅ ꯈꯪꯗꯦ꯫ ꯍꯌꯤꯡꯁꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯃꯇꯨ ꯆꯣꯝꯃꯤ꯫ ꯃꯣꯏ ꯃꯈꯣꯡꯁꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏ, ꯈꯪꯒꯟ ꯐꯥꯎꯒꯜꯂꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯡꯗ ꯃꯍꯥꯎ ꯈꯪꯅꯕ ꯇꯦꯁ ꯔꯤꯁꯦꯞꯇꯔꯁꯤꯡ ꯌꯥꯎꯕ ꯃꯔꯝꯅ ꯍꯌꯤꯡꯁꯤ ꯃꯣꯏꯅ ꯇꯣꯡꯕ ꯄꯣꯠꯁꯤꯡꯗꯨꯒꯤ ꯃꯍꯥꯎ ꯈꯪꯕꯁꯨ ꯉꯝꯃꯤ꯫ ꯃꯣꯏ ꯃꯈꯣꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯒ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯍꯌꯤꯡꯅ ꯃꯆꯤꯟꯖꯥꯛ ꯁꯥꯏꯕ ꯉꯝꯗꯦ, ꯃꯔꯝꯁꯤꯅ ꯃꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯃꯍꯤꯒꯤ ꯃꯑꯣꯡꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯤ, ꯊꯛꯆꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯊꯛꯇꯧꯔꯤꯕ ꯄꯣꯠꯁꯤꯅ ꯃꯄꯪ ꯑꯣꯏꯔꯝꯃꯒꯗꯤ ꯄꯣꯠꯁꯤ ꯃꯍꯤ ꯍꯥꯟꯅ ꯑꯣꯜꯍꯟꯅꯕ ꯄꯣꯠꯁꯤꯗꯩꯗ ꯃꯣꯏꯅ ꯗꯥꯏꯖꯦꯁꯇꯤꯚ ꯖꯨꯁ ꯑꯃ ꯍꯥꯟꯅ ꯑꯣꯠꯁꯤꯟꯒꯅꯤ, ꯁꯤꯠꯆꯤꯟꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯗꯥꯏꯖꯦꯁꯇꯤꯚ ꯖꯨꯁ ꯑꯣꯠꯊꯣꯛ ꯁꯤꯠꯇꯣꯔꯛꯄꯁꯤꯅ ꯃꯣꯏꯒꯤ ꯆꯥꯈꯥꯎꯗ ꯑꯅꯧꯕ ꯆꯤꯟꯖꯥꯛ ꯊꯥꯖꯤꯜꯂꯛꯅꯕ ꯃꯣꯏꯒꯤ ꯆꯥꯈꯥꯎꯕꯨꯁꯨ ꯍꯦꯟꯅ ꯍꯥꯡꯍꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯌꯤꯡꯁꯤꯡꯅ ꯄꯣꯠꯁꯤ ꯃꯍꯤ ꯑꯣꯜꯍꯜꯂꯒ ꯌꯣꯠꯁꯤꯜꯂꯤ, ꯁꯥꯏꯗꯦ꯫ ꯑꯗꯣꯝꯒꯤ ꯆꯥꯛꯂꯨꯛꯇ ꯍꯌꯤꯡ ꯇꯣꯡꯁꯤꯜꯂꯝꯕ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ꯫ ꯃꯣꯏꯅ ꯇꯣꯡꯉꯝꯕ ꯄꯣꯠ ꯆꯥꯕꯁꯤ ꯃꯁꯤ ꯗꯥꯎ ꯌꯥꯗ꯭ꯔꯒꯗꯤ ꯀꯣꯂꯦꯔꯥ, ꯇꯥꯏꯐꯣꯏꯗꯅꯆꯤꯡꯕ ꯅꯥꯕ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯂꯨꯛꯇ ꯇꯨꯝꯍꯟꯅꯤꯡꯉꯥꯏ ꯃꯍꯤ ꯑꯃ ꯑꯣꯠꯁꯤꯜꯂꯛꯏ ꯍꯥꯏꯕꯗꯨꯗ ꯇꯥꯕꯗ ꯕꯤꯠ ꯇꯦꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯁꯤꯒꯤ ꯃꯊꯛꯇ ꯐꯠꯇ ꯍꯥꯎꯊꯤ ꯑꯄꯨꯝ ꯑꯁꯥ ꯏꯚꯟ ꯊꯤꯗꯐꯥꯎ ꯇꯣꯡꯉꯤꯗꯨꯅꯤ꯫ ꯃꯌꯥꯝꯁꯤꯗꯒꯤ ꯃꯍꯤꯛ ꯃꯇꯥꯏ ꯃꯈꯜ ꯈꯣꯡꯒꯠꯂꯕ ꯃꯈꯣꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯂꯨꯛꯇ ꯑꯃꯨꯛ ꯆꯕꯤꯠ ꯅꯂꯛꯄꯕꯨ ꯃꯗꯨꯕꯨ ꯐꯒꯗ꯭ꯔꯅꯦ, ꯍꯥꯎꯒꯗ꯭ꯔꯅꯦ? ꯍꯥꯎꯕꯗꯤ ꯈꯪꯗꯦ, ꯐꯗꯤ ꯐꯔꯔꯣꯏ꯫ ꯍꯌꯤꯡꯒꯤ ꯃꯈꯣꯜ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯁꯦ ꯍꯩꯅꯗꯕ꯭ꯔꯥ? ꯉꯥꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯌꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯕꯩꯅꯤ꯫ ꯑꯦꯗꯃꯤꯁꯟ ꯑꯣꯄꯟ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯚꯦꯛꯇꯔ ꯇ꯭ꯌꯨꯇꯣꯔꯤꯌꯜꯁ ꯏꯝꯐꯥꯜꯒꯤ ꯀ꯭ꯂꯥꯁ 9-10 ꯕꯣꯁꯦꯝꯒꯤ ꯑꯅꯧꯕ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯔꯤꯛ 13 ꯍꯧꯖꯔꯒꯅꯤ꯫ ꯊꯥ 5 ꯆꯠꯊꯖꯒꯗꯕ ꯀꯣꯔꯁ ꯑꯁꯤꯗ ꯑꯣꯐꯔ ꯇꯧꯖꯔꯤꯕ ꯁꯕꯖꯦꯛꯁꯤꯡꯗꯤ ꯃꯦꯊꯁ, ꯁꯥꯏꯟꯁ, ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ, ꯏꯪꯂꯤꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤꯅꯤ꯫ ꯀ꯭ꯂꯥꯁ ꯇꯥꯏꯃꯤꯡꯁꯤ ꯅꯨꯡꯊꯤꯜ 4:20ꯗꯒꯤ 7:40 ꯐꯥꯎꯕ ꯑꯣꯏꯖꯒꯅꯤ꯫ ꯇ꯭ꯌꯨꯁꯟ ꯐꯤ ꯁꯕꯖꯦꯛ ꯑꯃꯒꯤ ₹3,500 ꯑꯣꯏꯒꯅꯤ꯫ ꯍꯥꯟꯅ ꯃꯤꯡ ꯆꯜꯂꯛꯄ ꯁꯥꯇ꯭ꯔ 5ꯗ 5% ꯗꯤꯁꯀꯥꯎꯟꯠ ꯄꯤꯖꯒꯅꯤ꯫ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯁꯥꯇ꯭ꯔ 3ꯗꯁꯨ 10% ꯗꯤꯁꯀꯥꯎꯟꯠ ꯑꯁꯤ ꯄꯤꯖꯒꯅꯤ꯫ ꯍꯣꯁꯇꯦꯜ ꯑꯃꯁꯨꯡ ꯚꯦꯟ ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ꯫ ꯑꯀꯛꯅꯕ ꯁꯤꯠꯅꯤ꯫ ꯉꯁꯤꯃꯛ ꯃꯤꯡ ꯆꯟꯕꯤꯗꯨꯅ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯕꯤꯍꯧ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁꯀ꯭ꯔꯤꯟꯗ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯊꯤꯟꯊꯗꯨꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ꯫ ꯃꯍꯤꯛ ꯃꯇꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯌꯦꯟꯊꯣꯛꯄꯒꯤ ꯀꯔꯕꯥꯔꯁꯤꯗꯩꯗ ꯍꯌꯤꯡꯁꯤꯡꯁꯤ ꯀꯌꯥꯝ ꯆꯪꯈꯣꯜꯂꯤ, ꯀꯌꯥꯝ ꯈꯨꯠꯂꯣꯏ ꯌꯦꯡꯅꯅꯕ ꯊꯑꯣꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃ ꯐꯥꯎ ꯇꯧꯈꯤ꯫ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯁꯤꯗ ꯍꯌꯤꯡ ꯌꯥꯝ ꯂꯩꯕ ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯃꯆꯨ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯃꯒ ꯆꯥꯛ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯃꯒ ꯊꯝꯈꯤ꯫ ꯃꯆꯨ ꯌꯥꯎꯕ ꯇꯦꯡꯀꯣꯠꯁꯤꯗ ꯇꯣꯡꯉꯨꯔꯒ ꯆꯥꯛ ꯌꯥꯎꯕ ꯇꯦꯡꯀꯣꯠꯁꯤꯗ ꯇꯣꯡꯉꯛꯄꯗꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯆꯥꯛꯀꯤ ꯇꯦꯡꯀꯣꯠꯁꯤ ꯃꯆꯨ ꯐꯖꯅ ꯁꯪꯊꯔꯛꯄꯅꯤ꯫ ꯄꯨꯡꯆꯨ ꯌꯦꯅꯈꯥꯒꯤ ꯍꯌꯤꯡꯁꯤꯡ ꯌꯨꯝ ꯔꯪ ꯁꯪꯍꯜꯂꯒ ꯑꯗꯨꯝ ꯌꯦꯡꯗꯧꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯆꯨꯗ ꯇꯣꯡꯉꯨꯕ ꯍꯌꯤꯡꯁꯤꯡꯗꯨꯅ ꯃꯆꯨꯒꯤ ꯃꯍꯨꯠꯇ ꯂꯩ ꯆꯟꯗꯟ ꯑꯣꯜꯂꯛꯑꯔꯣꯏꯗꯕꯗꯨꯒꯨꯝꯕ ꯚꯤꯝꯒꯤ ꯀꯨ ꯕꯁꯇꯨꯗ ꯇꯣꯡꯉꯨꯕ ꯑꯣꯏꯔꯝꯃꯒꯗꯤ ꯀꯝꯗꯧꯕ? ꯃꯔꯝꯁꯤꯅ ꯍꯌꯤꯡ ꯍꯨꯟꯕꯤꯌꯨ, ꯆꯥꯛ ꯎꯞ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯌꯥꯔꯤꯃꯈꯩ ꯍꯌꯤꯡ ꯇꯣꯡꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏ, ꯍꯌꯤꯡꯅ ꯃꯃꯤꯡꯇꯒꯤ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯐꯥꯗꯕꯤ ꯇꯣꯡꯇꯃꯛ ꯇꯣꯡꯉꯝꯕꯩꯗꯤ ꯑꯆꯥꯄꯣꯠꯇꯣ ꯍꯌꯤꯡ ꯇꯣꯡꯉꯝꯃꯦꯗꯅ ꯍꯨꯟꯗꯣꯛꯄꯩ ꯃꯊꯧ ꯇꯥꯗꯦ꯫ ꯆꯥꯕꯗ ꯁꯦꯐ ꯑꯣꯏ, ꯅꯪꯅ ꯌꯥꯝ ꯊꯨꯅ ꯍꯨꯟꯗꯣꯛꯍꯧꯔꯒꯗꯤ꯫ ꯃꯔꯝꯗꯤ ꯀꯔꯤ ꯂꯩꯇ ꯅꯥ ꯌꯦꯛꯍꯟꯗꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯄꯥꯜꯂꯤꯕꯅꯤ꯫ ꯍꯌꯤꯡꯁꯤꯡꯁꯤ ꯌꯥꯝ ꯆꯒꯠꯅꯕ ꯀꯔꯕꯥꯔ ꯑꯃ ꯇꯧꯗꯨꯅ ꯂꯩꯖꯔꯒꯁꯨ ꯒ꯭ꯔꯍꯁꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯌꯥꯍꯟꯕꯗ ꯃꯣꯏꯅ ꯌꯥꯝ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯤꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯍꯥꯟꯅ ꯈꯪꯕꯤꯈ꯭ꯔꯕꯔꯥ? ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯂꯩꯔꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯆꯜꯍꯟꯕꯒꯤ, ꯄꯣꯂꯤꯅꯦꯠ ꯇꯧꯕꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯃꯣꯏꯅ ꯄꯥꯏꯔꯤ꯫ ꯃꯇꯧ ꯀꯝꯗꯧꯅꯅꯣ? ꯃꯣꯏꯅ ꯇꯣꯡꯕ ꯃꯇꯝꯗ ꯂꯩꯁꯤꯡꯗꯨꯗꯒꯤ ꯂꯩꯍꯤ ꯃꯣꯏꯒꯤ ꯃꯁꯥꯗ ꯆꯣꯝꯃꯤꯕ ꯃꯇꯨꯁꯤꯡ ꯑꯗꯨꯗꯩꯗ ꯅꯞꯄꯛꯀꯅꯤ꯫ ꯃꯗꯩ ꯃꯣꯏꯅ ꯂꯩꯍꯤ ꯇꯩꯔꯕ ꯃꯈꯣꯡꯁꯤꯡꯗꯨꯅ ꯃꯊꯪꯒꯤ ꯊꯪꯅꯔꯤꯕ ꯂꯩꯗꯨꯗ ꯇꯣꯡꯁꯤꯟꯗꯨꯅ ꯂꯩꯗꯨ ꯂꯥꯏꯔꯤꯛ ꯆꯜꯍꯟꯗꯧꯔꯤꯕꯅꯤ꯫ ꯆꯥꯔ ꯁꯟꯗꯣꯔꯛꯅꯕ ꯂꯝꯕꯤ ꯌꯥꯠꯄꯤꯔꯝꯗꯧꯔꯤꯕꯅꯤ꯫ ꯍꯌꯤꯡ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯃꯣꯠꯂꯝꯒꯅꯤ꯫ ꯃꯔꯝꯗꯤ ꯍꯌꯤꯡꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯈꯔꯁꯨ ꯔꯤꯁꯥꯏꯀꯜ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯎꯆꯦꯛ ꯋꯥꯌꯥ, ꯁ꯭ꯄꯥꯏꯗꯔꯁ, ꯆꯨꯝ, ꯍꯪꯉꯣꯏꯅꯆꯤꯡꯕ ꯖꯤꯕ ꯀꯌꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯝꯕꯅ ꯍꯌꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯤꯡ ꯃꯨꯠꯈ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯄꯟꯖꯈ꯭ꯔꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯨꯠꯂꯛꯑꯣꯏ ꯍꯥꯏꯗꯅꯤꯡꯉꯥꯏ ꯂꯩꯇꯦ꯫
Makhong na mahau tangba ngambasi nataba atopa interesting oiba sakti kharasu hayingda chele madudi moisi sumaina masa longkhak longthoga nappa tongma sungame moina sumaina longkhak longthoga chatpa tongba ngami basi masi moigi makhongda yam kuppa matu chomba dugumba pet ani pale aduga sida hawriba matu singsna chanap napadugumba glue gumba ma thadorpana moini yam chetna nappa ngami bane adom hana khanglabra hayinggi mamitse lengde adobo moina 360 degree da ubudi ngame nangna moigi matungda leiragaso nang leire haiba moina dum ugane hayingse heart to sam lubane aikoina heart ke ekto woga man paithoki bane ekta hangan bane masigi maramsi ubugi mongsi aikoiga moiga changdamna matamda aikoigi si moide slow ina ubugine thuba yangba speed haibase masi jiba amaga khenana phawe aikoina karinomda uriba yangbase masi thengu amana uba matamdade sarup anirom yankhanna udoribane hayingna ubai mongsnamo aikoina uriba yangbase moidadi sarup marirom tapthana ui haire adunani aikoina thure khanna thariba sandaldo moina chahodriba sat hekta laina paithokibana hangaliba hayingda masajura amakak pale adubo masajura sinataba moina tonga sum leramdagi jab yam thuni yangna paikhatpada tengbang badugumba holter haina khangnaba part amagasu pale karigumba hingna round ungduna circle koi kuiduna pairaga sum leibu uragadi madumagi holter namma tatkhibagine holter animak tatkragadi hayingdudum paiba ngamaroi akhoi miyoi speed si moida tapno jaragasu paibiromda laagadi moisu yam yangna paiba ngambadi natte khappabudi moi masase minute amada lishing amrom khappe adubu arapadi pung amada mile mari makhaidagi hena lapna paiba ngamde hayingsi mapunsi tele tha marum tani hingiba adubu tha marum sna marum de changchata chonga de chani palomni ko amiba koklaba marum si pung kun mari gi manungda machaw lakane aduga hing masasna mung mapi pharpadana numit tari ni muk change matam changmasi aing malamdana budi khare hele haying su numidang da pothai jinjang nakna leiba tongmun ngai doba mafam ama thiraga moisu numidang pothai haying si moi masal attract tongnai maramsna haying leiba hantan ga haragadi haying amakhak leiba ubuga yam thuna hatok pi ho aduga hat ki bagi mafam do sanitizer gumba makapsin bio manam satkai dana basa thaksing makhum phajana khummaga thambio fridge ta hapa yabasingna fridge ta hapsin bio loisilapsda ngasti wahang amatang hangjage malemda khwairi chawba hing makhaldu karino comment to piramo